ꯌꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯤꯑꯣꯏ 8ꯅ ꯁꯥꯕ ꯗꯦꯂꯤꯒꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯇꯤꯝ ꯑꯃꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯆꯍꯤ 2 ꯍꯦꯜꯂꯛꯑꯕ ꯑꯗꯨꯒꯨꯝꯂꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯡ 2 ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 35 ꯆꯠꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯕꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 15 2:30 ꯐꯥꯎꯒꯤ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯅ ꯄꯨꯡ 2ꯃꯨꯛꯀꯤ ꯆꯥꯡꯗ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯦꯒꯤ ꯇꯥꯡ 3 ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗ ꯂꯧꯈꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟꯗ ꯂꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟꯁꯤꯡ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯌꯥꯝ ꯀꯨꯞꯅ ꯈꯟꯅꯃꯤꯟꯅꯈꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯦꯟꯗꯦꯠ ꯄꯤꯔꯒ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯗ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯥꯏꯌꯦꯁꯠ ꯂꯦꯚꯦꯜꯗ ꯄꯨꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯈꯠꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝꯁꯤꯡ ꯊꯝꯖꯔꯝꯃꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯑꯗꯨꯒꯤ ꯆꯥꯎꯔꯥꯛꯄ ꯑꯥꯏꯗꯤꯌꯥꯁꯤꯡ ꯑꯗꯨꯃ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯒꯣꯋꯥꯜꯇꯥꯕꯤꯒꯤ ꯍꯟꯗꯛ ꯊꯣꯛꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯐꯥꯎꯔꯤꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯁꯦꯟꯇꯤꯃꯦꯟꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯊꯝꯖꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯇꯥꯜꯂꯤꯕ ꯄꯦꯟꯗꯕꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯊꯝꯖꯈꯤ꯫ ꯊꯝꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯃꯈꯣꯏꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯣꯠ ꯇꯧꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯗꯨꯒꯤ ꯆꯥꯅꯕ ꯑꯗꯨꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯧꯈꯠꯅꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯈꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯑꯦꯖꯦꯟꯗꯥꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯁꯤꯕꯨ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯀꯥꯡꯂꯨꯞꯁꯤꯡ, ꯒ꯭ꯔꯨꯞꯁꯤꯡ, ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯅꯩꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯗꯨꯅ ꯊꯝꯈꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁꯀ ꯃꯔꯤ ꯂꯩꯅꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩ ꯈꯛꯇꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯎꯅꯗꯨꯅ ꯏꯁꯨꯁꯤꯡ ꯑꯁꯤ ꯇꯥꯟꯅꯕ ꯇꯤꯡꯅꯕ ꯑꯃꯗꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒ ꯑꯩꯈꯣꯏ ꯆꯠꯊꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯩꯅꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯑꯣꯡ ꯑꯃꯠꯇꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜꯗ ꯇꯧꯖꯒꯗꯕ ꯊꯕꯛꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯎꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯆꯤꯟ ꯀꯨꯀꯤ, ꯃꯤꯖꯣ, ꯖꯣꯃꯤ ꯃꯥꯔ, ꯃꯔꯨꯑꯣꯏꯅ ꯃꯤꯆꯝ ꯃꯤꯌꯥꯝ, ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯖꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯗꯨꯒꯤ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏ ꯑꯦꯟꯇꯤ ꯄꯤꯁ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ, ꯐꯣꯡꯅ ꯏꯔꯥꯡ ꯍꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯏꯂꯤꯃꯦꯟꯠꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯍꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃꯗꯤ ꯀꯟꯇꯦꯟ ꯇꯧꯅꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯊꯝꯖꯈꯤ꯫ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠꯇ ꯑꯩꯈꯣꯏꯅ ꯊꯝꯖꯔꯝꯕꯁꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯀꯟꯁꯔꯟꯁꯤꯡ ꯑꯩꯈꯣꯏ ꯊꯝꯖꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏ ꯊ꯭ꯔꯦꯠ ꯑꯃ ꯂꯩꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯋꯥꯏꯗ ꯁ꯭ꯄ꯭ꯔꯦꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯏꯂꯤꯒꯦꯜ ꯑꯣꯄꯤꯌꯝ ꯀꯜꯇꯤꯚꯦꯁꯟ ꯂꯥꯛꯄ, ꯑꯗꯒꯤꯗꯤ ꯐꯣꯔꯦꯁꯠ ꯑꯦꯟꯀ꯭ꯔꯣꯆꯃꯦꯟꯠ ꯂꯥꯛꯄ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯤꯜꯂꯛꯄ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯜꯂꯛꯄ ꯄꯣꯠ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯣꯄꯤꯌꯝ ꯀꯜꯇꯤꯚꯦꯁꯟꯁꯤꯡꯁꯤꯗꯒꯤ ꯐꯪꯉꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯥꯔꯝ ꯒ꯭ꯔꯨꯞ, ꯃꯔꯨꯑꯣꯏꯅ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯐꯣꯔꯦꯟ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯂꯤꯗꯔꯁꯤꯡꯅ ꯂꯤꯗ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯑꯆꯧꯕ ꯃꯄꯥꯡꯒꯜ ꯍꯥꯞꯆꯤꯟꯕ, ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ 2008ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯗ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯀꯤ ꯃꯤꯡꯗ ꯁꯥꯏꯟ ꯇꯧꯁꯤꯜꯂꯒ ꯐꯥꯏꯅꯥꯟꯁ ꯁꯄꯣꯔꯠ ꯄꯤꯕ ꯑꯃꯗꯤ ꯂꯩꯐꯝꯗ ꯆꯥꯕ ꯀꯦꯝꯞꯁꯤꯡ ꯁꯥꯗꯨꯅ ꯂꯩꯍꯟꯅꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯑꯊꯨꯕꯗ ꯃꯁꯤ ꯑꯩꯈꯣꯏ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯑꯃꯗꯤ ꯃꯁꯤ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯀꯝꯗꯧꯅ ꯃꯁꯤ ꯍꯦꯟꯗꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯗꯨ ꯇꯧꯕ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯝꯖꯔꯝꯈꯤ꯫ ꯃꯉꯥꯁꯨꯕꯗ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯦꯡꯅꯔꯤꯕ ꯆꯩꯊꯦꯡꯁꯤꯡ, ꯐꯪꯂꯤꯕ ꯑꯋꯥꯕ ꯃꯩꯁꯥꯁꯤꯡ ꯑꯁꯦ ꯃꯁꯤ ꯀꯣꯛꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯃꯝꯃꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯏꯁꯨꯁꯤ ꯌꯥꯝ ꯊꯨꯅ ꯔꯤꯖꯣꯜꯕ ꯇꯧꯅꯅꯕ ꯍꯣꯠꯅꯕ, ꯐꯪꯍꯟꯕ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯒꯤ ꯔꯥꯏꯠ ꯇꯨ ꯀꯜꯇꯤꯚꯦꯁꯟ, ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯗ ꯊꯕꯛ ꯁꯨꯕ ꯌꯥꯍꯟꯅꯅꯕ ꯍꯣꯠꯅꯕꯤꯕ, ꯑꯗꯣ ꯃꯈꯣꯏꯒꯤ ꯆꯍꯤ 2 ꯃꯥꯡ ꯇꯥꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯇꯥꯕ ꯃꯇꯦꯡ ꯄꯤꯕꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ, ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯑꯊꯨꯕꯗ ꯄꯤꯅꯅꯕ ꯍꯣꯠꯅꯕ, ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯌꯨꯝ ꯃꯀꯩ ꯀꯥꯏꯅ ꯆꯦꯜꯂꯒ ꯂꯩꯔꯤꯕ, ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯠꯒꯤ ꯏꯁꯨ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ, ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯁꯤꯁꯨ
खरा मसक थोंना लोइसिनबा ngangna खरा अथुबदा अर्जेंटली थबक पाइखटपगी तनाय फदब लei मदु पाइखटना होनसी हाइदना अदुमा थमजरुखि अरोइबा पॉइंट कोई कोकोमीगी माइकैदगी पीस पुरमननबगी दमक्तदी कोई माइकै खुदिमक्ता मौं खुदिमक्ता कोई कोऑपरेशन पिननब होनगनी अदुगा कोई गवर्नमेंट ऑफ इंडिया ना मरी लेनबा मरुना पीस की मायक्ता लाइव एलिमेंट सिंग पोंग पोंग सिंगनदना पोंग चैलेंज तौना पीस सुगाइना होनरिबा एलिमेंट सिंग से मसी यारि मखै मसी कोई मतिक चाबा थबक पाइखटबदो मियाम खंगना थबक पाइखटबगी पाइखटबा यादबे तनाय फदब लei मदु पाइखटपा ngamba तारगदी सोयदना कोई इरांग सिलोशन होनबदा चोबा मतेंग ओइगनी हाइबा वाफम सिमा थमजरमकी अदुगा मसीगी मिफमदो कोई तांगेन अमा चामिनर मतुंगा नाकल अनिमकी माइकेदगी कोई मखाताना कोई उनदना वारी उताई साबा ताना तिंगबासी सथबा रनना मणिपुरदा अथुबदा कोई पीस पुरमना होनबदा कोई पुन्ना थबक तोमिनबगी यानबदुमगा कोई थमिनकी